oikhraba eepa-eepusingi mafamda thamoi sengna heikat-leikat tamduna ikai khumnaba utminnasi eikhoi lingjel manashi haina Tombana fongdorakli. Iramdam imalaiba ning tamba ngaknaba lanthengnabada thona fana yeknaba kaya hatlamlaga British ki khutta thawaina pontha pikhraba athauba eepa-eepusing adugi mafamda eikhoina chahi kudingi August ki tang 16 na lakpada heikat-leikat tamduna ikai khumnari. Athauba eepa-eepusing adugi maraibak nungsijaba thona fabagi matik mayai makoigi mutnaidraba mingchat adudi paisa lanthum sanalupana mahut sinba ngamlaroidaba amani haina social worker Tombana fongdokhre. Imphal East District ki Jenims Road Porampata Leba Foundation for Rural Urban Development ki office ta pangthokpa paungmisinga unabagi thoramda foundation asigi president oina su puriba Tombana wafamasi fongdokhibani. Mahakna hai aidi senjau paibani inak khulabani sanga leirabani sakti leirabani taugeda ngamlabani haiduna escort ki gari singna mangda amasung tungda yomsinduna chatliba MLA minister VIP sing kanasu amornate amuk poklabani na amuk siba haibasi soidrabani mingchat haibasi di sel na natraga sakti sizinaraga fangba yaba potsak nate maramaduna lengaki mapi mapa oiriba singna miyamgidamak pukchel sengna thabak paikhat piyu achan mirai naidana miyamgi yaifathorang paikhat pibaga loinana iramdam asigi territorial integrity amasung community singi unity kaihandana hotnabiramu matamaduda miyamna makhoibu sona haugani ikai khumnarakani mingchat urong khinba ngamgani haina social worker asina fongdorakhi athauba singi ningsing numita eikhoi chamna hailei khara puraklaga eepa-eepusing adugi khuvamda katpana makhoibu ningsing bani ikai khumnabani haiba yaroi pukchel tingna iramdam bunung siba kanglup khudingmaki miyambu ichilinauni haina khanthaba ngambatai amatu oina uba ngamgadabani haikhi masakaki oizaba thiba minungsi khangdaba miyamgi damak kathokpa hainadaba pukchel sengdaba miyoina athauba eepa-eepusing adugi mafamda kayarak hanna hailei katlabasu eepa-eepusing adugi thawaina kaidaunungda pelamloi pamsu pamloi haina mahakna fongdokhi lengak pairiba amasung lengak paidaba rajniti dol khudingmaki luchingba singna punna thodang lominaduna iramdam asibu machet tana thugainaba hotnarakliba kangbusing asi takthoknaba hotnabiyu miyambusu achumba lambida lamjingbiyu asumna tawrabadi mingchat urong khinba soidana ngamgani tungi mirol na soidana thagatnarakani haiba wafam Tombana thamki eikhoi pujingani hona eepa-eepuna mai mathongna lingjel othoi kathok ibana ba kathok masa adu eikhoi se eikhoi na amang de suda ba mathongna leba singe tu palan tore sahi khudingi August khatil August palan do bos bana mani sahi lantan chanda nati mani VIP singo di so sin la na kele ko to se penjai tomosu kaliba kele aduda lahiba VIP pulana thamoi sengna kabila mala ko kange khala mani ki mafamda ko ipa masa khala kan gergati nakoi masel je manaba matam moire eba kan gergati thonga amati je manaba kan supali ki akhoi je manaba ko lasu dinu mani budulaiba jati kujba saana minusi katali hinda ko koi atop miram je kano singa jingbu ki ko singna la je akhoi kan manu mo kara de mo je de ni sama ga bhaga lama manga akhoi masin usi bharin din na kan paliba ha ki sarkari bhaga सेब फाइव लिजिन मानव को पाने नहीं लिजिन मानव मानव ऐसे करना वो नहीं है मतलब अकोई मशीन बहुत करना वो राजनीति को राजनीति पुलक पाना मतलब अकोई मशीन सरकार पाइप से अमन पाइप जो थालू है का सामान वो हम पाइप का करजी थमोई सिंगल लाइक कैपियो थमोई सिंगल इमाने को करनी थमोई मागा थमोई रबत होगा लाइक था तो भी लोग इन जो छोटा बकरा मखान तो नहीं लोग थमोई सिंगल भी बक्स जॉब कर लोग aduna koi tasena daga masi malem sida chenje tana pai sin so ko me am tu thale khode ne photo mi oi sei su ko jackson no sin na thoi sen masi mo da la fu lai ka su ko ni ai pu si ko ma pa pa ni bo su le te ai anga ba